Accident thokpagi thodokta mioi ama sire kaya ama asok apan nangle. Amadi village sip amadi church ki lusing bahalam bagi mayokta more da sathakiba banna more town da chaun akai ba pikre. Kurumzai ISTB ki pau miyeng tabiri basing taram oksari. Hosumore ba pau sadona pizari. Accident thokpagi thodokta mioi ama sire kaya ama aso apan nangle. Thodosi ngasi ayuk pung 13 taba matamda tidim lambigi nambol maibam chingmang amadi nambol chingning anigi lonaba mafamda thokibani. Thokpam dagi phagba paugi matungina accident adu Churasanpur dagi Imphal lomda lakpa Canter bus number MN02A 2101 asiga MN02A 5525 ka thengjan nakibani hari bus aduda tonglokpa chahi humpugi mathakta oigadaba ahalama thodok thokpham da siki asi baksang adu hauju phawgi oinadi police na masak maming khangma ngamdri asokpa singi marakta khudong thiningai oba phibam da leiba yauri community health center nambolda first aid piraba matungda Imphal gi toan toana pham singda laika nakre thodok asigi matangda police na case amasu lokhatkre. Thasi Taruk ki numidang Tenopal district ki manung sanba N Gamnom village gi chief S Otkhamang mati amadi church ki lusingba tilpau hawkip sakhangdaba singna phakhraga ngarang halaga thamlamba thongbu yaningdaba phongdoktuna morida leiriba toan ba community singi mifam pangthoktuna ngasi ayuk pung 9 dagi pung 13 ki morida ban sathakibana mausagi punsida chaun akaiba pikre mihat adubu yaningdaba phongdoktuna Imphal more lambi da su ban sathaki banasna maram oiduna Imphal more lambi da gari amata chanakidre mihat adugi langla langjin putoktuna mara laiba miu sing charak pigadabani haina Hill Tribal Council yauna moria da laiba community singi luchingba singna dabi tawri Maharaj Gambir Singh na laikidabagi chamag marpumdo subaning sing thorom ngasi state archaeology department amadi art and culture na sinduna langthabal da laiba Maharaj Gambir Singh gi samadhi da pangthokre Toramaduda saknairaba skola Padmasri RK Jaljit amadi B Kulochandra Sharma yauna mioi kya na saruyaki Maharaj gi khubam da miyam na lai shukatuna ikai khumnabas utki RK Jaljit na haikibada Maharaj Gambir Singh asi Manipur bu ning tamna hotnabada chawba thodang lorma misakni Manipur gi lam Kabo Valley bu awa da pithokiba adudagi mathwai nungai manduduna mahak laikidabani mahna pamjaramba Manipur asi mikha pondana maning tambaleba ama ohenbaduni mahak laikidabagi thorom khaktamak pangthopagi mahutta mapok kumon thorom pangthokpana hena phagani haiki puthokhrabani ade bed maradi chatkare bed maradu gi matunda government amle governor mayamduna masita sojong phungsangdana gamising si object to ide magi badge to si ka hebdu bed marwabudi yarame adeida atei wakal khalam garoi na khanji aduna aina ngachabadi kanogi stage da that anniversary sta to wimhutta birthday du akoigi sakabda da akoigi Manipur ki thaban da lerabani na madu iri to on ko chponglu roi adu on roi yarga kanondeida birthday to uduna khwaidigi phayan khanjai B Kulochandra na haikibada Maharaj Gambir Singh asi awagi khutagi Manipur buning tamna bhona bada chawba thodang laukiba misak amani maki wakalon ngasi mirona kaupam thokti haiki Maharaj Gambir Singh wana Wajai lepaku saita kuntak pataki kanunga bagi namka semet pase saita kuntaku matamda leiribas kanaribasi George Maharaj amasung Gambir Singh wani Mokoi ani gi lamjang asida Gambir Singh wani toy kibani Gambir Singh wani toy kidana kisab da lising amaga sani pan kunmari gi January February sirage Kabo Valley lingkat sorry Lebi ama Manipur Lebi hai na kaumdre
ꯑꯍꯥꯟꯕꯗ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯕꯤ ꯍꯥꯏꯅ ꯀꯧꯏ ꯔꯥꯖꯥ ꯒꯝꯚꯤꯔ ꯁꯤꯡꯍ ꯂꯩꯕꯤ ꯂꯤꯡꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯅꯤ Gangai kumhina lakpada Manipur gi Governor Dr. Nazma Haptulana Manipur miyamda maruina Jelangrong community da yaipa paujal pirakli Jelangrong community gi khwaidigi chawbu kumai asi chai khudingi January gi tang 10 da pangthoktuna lakli festival sina lakpada Manipur da nungsi chanana hingminnaba warasanu hari Deputy Chief Minister ga khangam nasu gangai gi yaipa paujal pirakli numit asina lakpada lamdam asida hana sunaba kaya thadoktuna sakhotpagi lambi da khumang chawshinba hena nungsinaba Hingminabas hanti level lamdam ama oirasanu hari MPCC ki President Tian Hawkip nasu numit asina lakpada yapa pausal pirakli kumai asina lamdam asida chakotpa amaga amaga hena nungsinaba khenaba leitaba nungairaba lamdam ama isona pibiba oirasanu hari ngarang kaimai amadi kaithel manbi ani gi marakta temelong chakpa cheng yawba tatagari ama mai chakiba adugi matangda police na thijanbada tatagari adu masa matom ta mai hawraktuna chakibani hari lamdam adum gi miyam na gari adu mai chakpa muthanana ba hona kishu hari Hojik pau gi marata na break amatang lominis. Oza, pain relief on me. Khwang naba, ok sikpa, tang sikpa, puna bising bada, sinaba yarba, lipsa putna putuk saba, Oza. Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in education. Hakchangi labors orakpadagi producing aktaba, hakchang choktarba, tumba chaba yaraktaba, khong hama nungaraktaba singidamak, amatta nairaba upaidi, Jolib syrup, amasung Jolib capsule with changin sinabyo. Fangbiragani lakadoriba imoinu imagi ira thaunida tangai fadana changadoraba angauba nga pengba amadi ngaton ngasimak order tawbihau pengba amadi ngaton gidamak akaknaba stockni fangfam S Tomba and Sons Pengba Farm Hyangthang Manipur da amata ngairaba square feet lising kunmunga park sarba largest supermarket Sigma Bazaar Dengkuro anoba sahi lising ani sukna tratre na lakota Sigma Bazaar miyamda pure melamine crockeries kejita subata kilupa chanida wholesale rate ta offer pisan kudung sabasi mangan biganu ngasi maglensin bio Sigma Bazaar Dengkuro break matungda makhataba pau kharaga pijari Sai khudingi leptana pangthokpagum handak chahigi su imainu imagi ira thoni thorong nasi Kangla Religious Committee amasung Kangla Fort Board anina punna sinduna ariba konung Kangla da pangthokre gamari leinana Kangla Religious Committee ki Chairman Professor Sariam Nilabirna ira thoni gamari leinana phongdorpada lamdom masigi chahonga hauna bagi damak imoinu imabu ariba matamdagi hauna ira thona bagi thorom pangthoktuna lakpagi manung channa nasi gi thorom asisu pangthokpani hari Aikoina hinga makhaidi imoinu larombi adasi thadong nabi adab larombini ara mahaksi aikoina singna hawda aikoina phunga lairu adasi yunna ma lairabadi phunga am laitawadi phunga am lairabadi mahaki nosu thangba phunga gi nosu thangba aduda mahaki lai phamsi laibani ara mahaki thadong nabi adana aikoina khulunga laini ara aikoina mahakpo ningiduna lainawu da taina mayamda hajari Kangla Fort Board ki member Chana Lembina su ira thoni gi maram da wafam kaya thamlagli ngasi gi miron singna thijin ba watpadagi imoinu thoram se karam haina pangthokada banoina haiba khangbangam de ngas imoinu imana pina biba ya thangdo yunggi ngumburambi punamakna satpangamba tunggi miron phawbana imoinu imabu pawdaba pina biba woisunu imoinu ira thoni thoram asi singjamai wang motorban khetri lekai da su Phamadu leba LP school gi lampak ta pangthokre ima imoinu ira thoni lupna sindona pangthokibo thorom adugi matangda lupki president KSS Bubona imoinu ira pigi nunggi obwam thokasi hawrak leban hasingda khangan ba mathau tai phongdoki tungda hawraiba angangsing naharonsing mayam punam akhi chanebi mauchagi ima lairembigi
तंगाई फजब तौदे यादब थबकसिंचे काउथोकनखिदोरे हाइदना अखोई खुजासिना तंगाई फदन सिंजबनी इमोइनो निमित कमरी लेना ओइनाम केंद्र बीजेपी की मेरेप ओइना होटनरिबा एल राधा किशोर बु सगतपो ओइना कैनौ ग्राम पंचायत की मनुंग दलेबा वार्ड नंबर 3 की मियामना ओइनाम केंद्र बीजेपी इलेक्शन वर्किंग कमिटी की खुथांगदा राधा किशोर की मफमदा चेंग फौ अमदि चाननबा मना मसिंग लोइना सेल की तेंगबांग खुशनखै खुशनबगे थोरमदुदा एल राधा किशोर सिंह ओइनाम केंद्र बीजेपी इलेक्शन वर्किंग कमिटी की प्रेसिडेंट एस तेंब सिंह अमदि वाइस प्रेसिडेंट टी एस राजचंद्र सुसरयाकी प्रेसिडेंट एस तोम तेमन हाइकिबदा केंद्र सिदा बीजेपी की एमएलए थंबा अमदि संजा थुमजा लेतब केंद्र अमा ओहनबा भोट कैंडिडेट पु सेल तिंगहंदबा हाइबसी मथौ ताई बीजेपी की कैंडिडेट ओइना राधा किशोर बु केंद्र सिगे एमएलए ओहनसी हाइकी Manipur Conservation of Paddy Land and the Wetland Act 2014 asi mathau tawdraba ek amagum le haina All Manipur Progressive Farmers Association ki General Secretary Wahangbam inauna ngasi Romal Theater da pangthokpa lup asigi kunsuba mapo kumon thoromda phongdokre thoromaduda Veterinary and Animal Husbandry ki Director Aisauba All Manipur Progressive Farmer Association ki President L Dhanamite amadi Manipur College ki Assistant Professor L Gojendra Susarwyaki Association ki General Secretary inauna makhatana haikibada Manipur lengakna lofam kananaba ek pass tawrubasu mapung phana chana handana thambana nongma nongmagi lofam kaya mangshilakli ek khaktamak chana halaga thabak tawdrabadi wahan thok leite haiki humble request ni Manipur government da haisi Manipur da leiriba lofam sing asi yamna mangshil alodi tungi mirol da puthok pham leitabagi awaba du mayong agadoribani aduna masida yaraktabadi Manipur da leiriba stakeholders in Mayam Punsilaga, All Manipur Progressive Farmer Association, Asumba, Ek, Ainasi, Amona, Semdo Menta with the car, I have see, or have a sheep, Manipur government, Akanba, Wapam Tamjari. Nupi Police Yauna Impal West Police Kiti Mamana Kabula Kaidanga si drive Satabada drug season of Bani Haivanupa Mari Yauna Nupi Ani Pagale. Madu matam khagi oina saduna thamlamba sang sing su thugai khre panbiyai hari mafam asini mit khani gi mamang da ISTV news na miam da khan kharba matung da police na drive sathaduna mafam madu da leramba miyo sing phagat palai khrabani amuka na break amatang lomination marai koni ai koi sindam sangi apunba ai davi imani na BSNL 3G data sizinabada khwaidagi nungairaba yamna suhongba unlimited data plan sing leiraba charging amasung billing yamna transparency oiba adomgi WhatsApp sizinabada YouTube video streaming chatting gaming banking mail thaba video calling newspaper reading adomgi mobile dagi irailaina yare Live School, Ghari Makhalekai, Airport Road, Imphal. Admission open, standard pre-nursery to class 9. Pre-nursery, Amadi Nursery, admission ki sale. Services, bus services, yoga class and physical training. Separate boarding for both boys and girls. Admission start from 21st November 2016. Reopen 3rd January 2017. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Ganesha Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLC examination 2014 are first position as Sterliza Anoli, second position as Lintwedi, third Nuya Nangbam, sixth Mira Sinam, and 21st Bameshore M. Hurry, limited seats. Amuka na taram na ukchari, makataba pau pizari. Handak pangthok kadori batara thoi suba Manipur Vidhan Sabha Mikhalda Kairao Kendra Congress ki mirep oinana Kairao Mayai likai de leba yumda Mikhalda mai partner magi damakta dharma gi lusingba kaya yauna mifam pangthokre Congress ki ticket phangnabagi damakta ishor gi mafam da su thawni ki Kairao Kendra Central Election Committee na sinduna pangthokiba thoram maduda committee asige chairman Alauddin na
केंद्र सिदा मुस्लिम माइनॉरिटी सिंगना कांग्रेस की दमक लेपली हाइकी जनवरी तांग 10 दगिना 15 फाउबा सबियादा चथगदौरिबा नेशंस कप ता सरुक यानबगी दमक मणिपुर की बॉक्सर सरजुबला याउना इंडिया के सानरोई 10 चीफ कोच अमा अमदी कोच अहुम नसु इंडिया थादोखरे सरजुबलाना वेट कैटेगरी किलोग्राम 94 की कालुपता सानगदौरी हजलसलकद मरोइबा पाव अमकन पिजरी एक्सीडेंट थोपगी थौदोक्ता मियोई अमा सिरे कया अमा असोक अपन नंगले अमदी विलेज अमदी चर्च की लुसिंग बहालमगी मायोक्ता मोरिया चथखिबा बन्ना मोरिया टाउन दा चाउन अकाइब बिखरे आईएसटीवी की पाउमियंग ताबिरिब सिंह अमुकन खुरम